yumjini tu tawrije hojik tawrije sigi yumjini ko Hello sina mayam puna moko sana tabi ngomna amuka sana taramna khurumjari hairiba video asi phayengi mamangda thokiba thoudoktuga mani haireba khiba thoudokga se langthaval khunjadani haireba adugi video matek to ai mayam soidna engajake mayam ingmina si kamai tawri haido amka tabring lai kon ko pe hai da lai kon ko pe hai da si cả khi phải xử lý này mình bỏ si yumjini tu tawrije hojik tawrije sigi yumjini ko yum maning mamang awa makha yum loi tari ni baba sa minaro no mai phu tu boro baba na sa minaro ya re ima di mayam tin na min ya hui khom ni okay tayo nu khom tayo ba akhoi lak puje ani ra su ri mi tawni mi si mo oi ai yo ko ta wi mi ne thajada budro lama ga sai kai khang ne ba sa ma sa ba bu ba ne si ma thak lai mi yin ge sum ba bu le su gi do bo bo mai sai thai ni di pa lo hai mi di pa adu mi di pa ya re ba na thare bu sang je ma na thare bu sang je wang na chu pan de ni sai sai gi sai sang na thak ku ja hai thai si do mani na hai pa mi ka sang tare tu para ba sa thare mai ra hum ba la ra hum bambula na te hojik tu de nu ma le ba sa ti do ba bula thunga nam ka tha to oi dai di mani ngoi kha ba pan ni katuk se thau hai asum jau re asum jai re asum de ni wa lang ro mani ngoi nang ta de mani ngoi ta nhưng mà si dùng cái lại thì khả năng đấy em tôi tổng siêu cái lại em toàn lại không nó có tàu đi qua nhưng ngarang gitu deh pokok ngai gue bikin di mana lu ngai gue bikin mana doh hati dia sih apa sih pukul sembilan sih saya pun gak ada lain pun terus ada ini hau dai je nang gì mà không được này xí thì lại tầm mấy câu các bạn ship là cũng ngon mình cái làm bài nó sử dụng những tàu rồi mai u đi cầu rồi thì lại không nó có tàu mấy tay gi luong bagi matang da atuga makhoi na seliba dress tu mấy tay gi phizol loiba aduga daram maduna mấy tay Christian niti haib tar mấy tay na Christian satpa aduga dress tu na mấy tay gi oiba adu ai gi wakhanda di kaisu kai de na khali kai gi noiba kanda da Christian dharma se western gi kangbu na anamba oina chali pitribi mafum khuding da Christian lai aduga makhoi gi dress code si kamai tawge da blazer coat kumba for men dumba formality oiba foreman gi kano sing je set laga ngasagi mukhoina church ka ba lining laison tawba dharma sandok pasida adum dress code oina tawbani na aduga
church kaabasida adugumba fijon setpanina ngasai ekhoinasu church kaaba matamda dagidi laining laison tawbu matamda adugumba fijon oina tawragadi ngasai chanabi omo oina ugibaduna aigi wakaloni aduna ngasaina ekhoigi moigi tai punba coat lipa blazer keno tawbuduna en fajabagi moong amasu oina ubaduda aduda oina chatpra ina khalle aduna khoina adumba litpase tangai fadabra kaina haibagi moong ni aduna kanagumba mana hairiba dharamadu sakraba matungda mana adugi dress sekadabni adu selodabni haibagi kaino thudokpadi leitabra ina khalli laksaningi wofamdi dress to natabida kanagumamna aigi mangda natraga ina waba taraba matamda aina aigi dharamadu thadoga atopa dharama amada sakhiba matamda maroina khoi maitai gi hairase ai jauji maitai oina lairi ai lining thau sanamai apokpa manglai noi lali ko noi lali even maitai moina akhoi gi dum lai minarakpagi koi brahman kangbu gi krishna gi adigi siba gi dum loina tinadana dum laidana ado ai jauji kristan changdore ai jawa tare maitai da dum laidana natraga brahman da dum laidana ai gi awabas ko ya de ai gi mangda natraga kanagumum na haraktana masina phaba tare na aina convert tawren khalla jiba kristan da ada aina kristan da convert tawbu matamda aise jum anoba ma saraga convert tawgodoira natraga aina hana leramba jum du dagi adum convert tawgodoira aina hana leramba yum du dagi adum convert tawge haiba taragadi aina lalamba aigi pari purina aigi imai pana lalamba dharma lain tawsana mai apokpa laimren si de bising adagi di imai moinugi keno sing du lokthokkodoira thugaiga dorira adoi tar noina adu lokthokani thugaigani yumda thamroi hai taragadi nakhoi ji kamai thogeda kuki de gen sathiba maitai macha moe nois kuki de gen sathiba ha kuki di moi kristan salazu ha singu songi kangbu ji kristan ni aduni dani yang ponti moide maitai macha myam chuchampur da leigiba more da leigiba cycle da madi kangpopi da leigiba maitai macha kristan chapa kangbu du kuki na noi kristan ni noi khoi amatani dharma chap manai ha haina noi shape tawrga thamgi deba maitai mu uraga noi talakhiba adu maitai na kristan chatlaba kangbu nakhoina hayeng karimba thongdo wathom da nakhoina kuki gi yum mai thaba tanthokpa ngangbudraba maitai macha amana kristan changar matungda adugi maitai macha kristan changba aduna dingam moy kaino moi gi thamoi da wakhalon da i da maitai macha amagi oiba adumba kaino tungdo minungsi leiba pukchen chawba kaino ma i du yawarga dum leibni adungam moy kuki na kristan orga di adu talakane ha talakane ba yeng deba yeng jeng oiba object hangarang na hantai duti Northeast Christian dharma ji Nagaland ni khwaidigi hen changi ji Mizoram changi ni ado kuki Christian ya laidu moi phunari ji di Christian masen khana da ya de have lai ponti Hindu masen khanari Muslim masen khanari pitri mafung khuding da noi tawri ha luri di kamain tawge have da aina aigi mangda laga sumain tawre pari puri na piramba laning laishon gi keno bok khoi phajana khangdri adugi khangdaba khoina mu atopa dharma amada mu chongchilaga atopa dharma gi laning laishon gi probab aduda mu pa bai sidi imana thama pan naupuraga ima ipana kan honraga aibje pokpiraga in last imai ba kawbagi thabak tudi tawning de hai tare aduna ne aina haijaningi se dress code tudi kaisunate tawbudabu aina dharma amada convert tawbu matam sai gi lain thoksana mai apokpa laimren se debi imai mu sing do lokthok doira thugai ga doira adu thugai raga di nakhoi je maitai macha mo jarga su kuki de gen sathie tare ka kuki de gen sathie tare nois Jare khoi lai bung je jet actin da ni one ban no wise le mal
mayam kyang ei paujen gi WhatsApp group ki khutang da mayam da sim ta khangan jage thagal phune yes yo si am badna haptro lambi ji am quality leina sembi ba sawi male ado mo yo se 20 mm male ko 22 ra 20 mm la ju khangdre ado mo yam sang hapra khangde adum tinge ko oh siyo badna sang hape he to finishing aroi ba lo sel ko je mayam na u bada yot hapa manana gu ta samai to we se sibo kamai to dinu sibo national highway da thari jing je ata ate to pa jaga jing thari jing yot loi hape ba ko si aina ne sa to ko ni adu moi thamjal mane aina sa to ko ni adu aina mu thamjal bi ai ko hari pham thamjalo ga ha de ai je dum thamjang ge ba to hani hom le gre ko hani hom le gre amu sa to ke amu hani hom thamage nam phan sabi thabi re tawri se ado sigi lengoi se si lengoi ra stem to sa karino ai di leibak ku male lai khom leibak lei tuyen pa leibak ko la thit la te ku male si video dusu haireba ko minati haireba ase laira kaino khangdeba do mayam su ubiramani ado agi video si matang asida dum losenjrake mathangi video da mo ngai minasi dadi mayam